Sumi, eikhoi tasengna naibda Manipur iramda Manipur si eikhoi Meitei ningon masani #1 wari ni tasengna naibda eikhoi loina ai tasengna na wayu wata singdu ki sitang ai soire bangan nupi na laita maga karino apa purak tarsa yang alagi rasul ki mamangta kayamat ki numita alagi mamangta eikhoi sim karamai na utka dawri kaino ningon macai di kari eikhoi ningon macai wai dormo ningon tu aku matam tu da ningon laur ka pokam macai mas kola kanta tu di loina sidan loikre hauja eikhoi di original musalman ne aduga Manipur da Meitei Pangal le dani go diabetes kari gino Pangal lagi ra hayo Muslim lagi ra hayo Meitei ba isma mang kari gino ba eikhoi to pakrin ai kari gum mamang khaktang eikhoi Manipur gi parja amati Meitei amati Pangal isli naw sing mafam da kari gum wafang thar khaktang ai singdok sage ahan bada tasengna na hayab da ai na ngarang si imung manung da kitang tension lay badagi ai si tasengna na lay adi imung manung da sawar ba matung da ai sena lilong da getsabani adu da hek lilong pulis mamang da sumai to irang am tho organ nupi ma tar ga lay ram badu ahan bada ai khang de ba nupi du tar ge lay ram badu da kitang ai tension si lay ki da sengna hayab da kari marang di no hang bakal da sigum bani hayab du da ai tension si kitang lay pheba lay badu da ai si tasengna na da video ma te tu mai na tasengna na da siam bani summi eikhoi tasengna naibda Manipur iramda Manipur si eikhoi Meitei ningon masani #1 wari ni tasengna naibda eikhoi loina ai tasengna na wayu wata singdu ki sitang ai soire sengna makhairabda ai hana su sugum bakai to eikhoi na dingang jata bani phagi pharang ama wari ni paulang ama magita yadum tau jawni sengna hairabda du sengna hairabda ai mayang gi mafam da madu ai soi sengna lale soi khem adu na mayam na madu angtang sep tau biu adu du na ai mayang gi mafam da sengtok seri adu makhata ba gi video video lahori mayam sing du su adu angtang delete tau bi ko mayam su ai na su isana su delete tau jaki ge mayang gi mafam da ai salang ga loina na hai jari mayam warau bi ganu ai sengna lal la bani sengna hairabda mayam da ai sengtok seri ko mayam warau bi kuram jari kai kono busari pumnamakpu khoi hojiki irang je amoromda muk irang ji maramdadi hainingdre habadi haibada kanadre khangadaba jing aduna khangdramnina haibada kanadre haitare aduna sengna hoje isini nausing pangan isini nausing gi maraktagi gyan tadaba khara aduga aigi Meitei gi group tagi gyan tadaba khara nakoina Facebook ta awai akhum tawdana launaribado noi gi wakhan macha duna maram orakanda apikpa wakhal duna maram orakanda kaisu lanjadraba pangal ima iben isini naw aduga Meitei ima ipa ipal isini naw khwai khudimokse dosa ta ga doribani maramdi kaigino harakanda noi gi wangang sangang noi na ngangnariba communal oiba adugumba wakhalon aduna kaigumba communal gi kanose amuk thokpa taragadi wagadobasi kanano nang khatanati nangi nama napa lehoriba nasi nasan aduga lehoriba eikhoi punamak ni wamina ka doribase maram aduna noi akhoi si ningthaugi haktaktagi samaina eikhoi gi ningon pisandana isen ibai haitare ni ko mari je adamaina lainaramaba mari je thadana ba hona gumji nang aigi lamhenba wahi wata kharana sigumba nungsinana lairiba Meitei Pangan gi asigumnaba mari asibu thadana ba hona roisi karigumba afam amada communal thoke torpa matamda eikhoi noigi wahi wata phajaba wahi afaba wahi wata na hairibado thinggadoribani adudinatana communal hana thoknaba wahi wata mayam ama sijina taragadi Facebook sizu masigi athraje Facebook hariba athraje asuki matik lalalle noi kharana masi sungtau tobiganu haidi pangan Meitei lairiba Manipur da lairiba khoise kaina ba yaroidabani noiju kaida chakani tanarena khalo kai chakani chatlaroidabani noi akhoise adum hingminaradabani simiнаradabani mafam asida laimiнаradabani lan soe sokminani ware waminani nungaiminani aduna Facebook sida yarigeidi communal oiba yaba wafam phongdokpidanaba aigi Meitei gi furup isilinaw singdasu ai noluksari loinana Muslim isilinaw singdasu pangan isilinaw sing haijaba tare koi iseni bai gi party haitare sidasu sumba wahi wataje phongtoga akoi masengi jati gi marakta communal gi kano laknabaje masi yarigai honaroji aikoi kainaba yaroidaba adugumba mari amana pullaga leirabani yariba makai akoi
ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯂꯥꯅ ꯀꯅꯥꯃꯇꯗ ꯐꯨꯅ ꯆꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯇꯥꯟꯊꯣꯛꯄ ꯑꯗꯨ ꯑꯗꯥ ꯀꯩꯝꯇ ꯌꯥꯎꯗꯕꯅꯤ ꯑꯂꯥꯒꯤ ꯋꯥꯐꯝꯗꯁꯨ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯋꯥꯐꯝꯗꯁꯨ ꯅꯈꯣꯏꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯑꯝꯇ ꯌꯥꯎꯗꯦ ꯏꯁꯥ ꯏꯁꯥꯒꯤ ꯙꯔꯃ ꯂꯩꯖꯔꯤ ꯙꯔꯃ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯂꯥꯁꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯁꯨ ꯑꯣꯏꯁꯅꯨ ꯄꯨꯝꯅꯃꯛꯅ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯊꯥꯔꯛꯑꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯁꯤ ꯃꯤꯇꯩꯔꯣꯜ ꯂꯣꯟꯕ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯃꯔꯝ ꯑꯗꯨꯅ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜ ꯏꯕꯥꯏꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯄꯨꯝꯅꯃꯛꯇ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯝꯇꯪ ꯄꯣꯔꯛꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ ꯃꯁꯤꯃꯇꯁꯨ ꯈꯪꯃꯤꯟꯅꯖꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯊꯝꯃꯒ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯖꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯃꯤꯡꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯑꯥꯔꯊ ꯂꯩꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯏꯔꯥꯡ ꯁꯥꯒꯠꯄꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯀꯣ ꯋꯥꯈꯜ ꯇꯥꯟꯅꯗ꯭ꯔꯒꯗꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕꯒꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯁꯨ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯦꯠꯅꯕ ꯌꯥꯔꯔꯣꯏꯗꯧꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏꯁꯦ ꯁꯦꯠꯅꯅꯕꯒꯤ ꯈꯥꯏꯗꯣꯛꯅꯕꯒꯤ ꯏꯔꯥꯡ ꯁꯥꯒꯠꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯕꯔꯣꯝꯗ ꯆꯪꯁꯟꯅꯕꯒꯤ ꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯌꯥम थागतचरी चिलनावबु मैम मरमदी ऑलरेडी वारग लेरबनी इरमदम से को अदुगा याम नुंगसिब मरीनी मरम अदुना हौजिक अखोई मतौ करमना अखोई इंगथब लाकनी हैबसे इंगथब पुरकनी हैबसिदा अखोई फोकस से लेमिनसी को अदुगा इरांग सागलगा वारगा मैम पुनमक वामिनगदौरिबने नुपी अंगांग इमा पाबुंग इचिलनाव इचे इचल पुनमक वामिनगदौरिबने मरम अदुना अखोई इंगथबरोमदा नुंगसिबरोमदा चंगमिनसी मैम याम थागतचरी अखोई वीडियो से हजिक अगर येंजब मतमदा असुक्की मतिक एंगोंदा हराउबा नुंगसिबा फाउजै असिगी वाखलोन से अखोई मैमदा लेमिनसी कनागुम्बा अमना करिगुम्बा हाइरोइदबा वाहै कम्युनिटी अनिगी मरक्ता लाक्नबा तारगसु को अखोई मैमना अदुगा मैखोइदा सपोर्ट तौबा नतबा मैम को मैखोइना हाइबदो लाली मैखोइ अदुमाय nganगनु को नुंगसिबगी वाहैसे अखोई करिनो अखोई कनानो हाइबदु ताकथोकपको अदुगा मैतै अमसुंग मैतै पांगलगी नुंगसिबा मरी से तत्नब थानबा यादबा इसेनिबाईगी मरी हैसे नुंगसिबा मरीनिको मैम इसेनिबाईगी मरी अदुबु मियोय खरना थादतनबा होटनरिबा को अदुबु अखोई खाइदोकपदि याम लाइबने पुनसनबसे असिदि लुई अदुबु इम्पोर्टेंट नेबा पुनसनबसे नुंगसिबा लेरगदि पुनसनबा ngami मी हातोकपदि याम लाइ मैम नोंमैना धंगनाय कापथो हातुई मी अमकक सेमो हायना हायोबा मी अमकक साव हायना मी दुगा थवाई हापो हायना हायो अदुदि ngमोयबा अखोइना ngमदबदु अखोइना ईश्वरना सेंबिरकपा मियोयबबु अखोइना हातोकपगी अखोइदि राइट लेबरा मीगी थमोय नाहनबगी राइट लेबरा मैम को लेते को याम थागतचरी मैम अइदि इरमदम मणिपुर से याम नुंगसिजे ए चटके हायनादि खंजरमबनी अदुबु चटपदि अमत फाव ngमद्रि अइना कॉलेज तमिङै मतमदा खंजरमबनी अखोइगी अदुबु अखोइगी लेखिद्रबी मोनोरमा अखोइगी को इचे हाइगद्रा इचे मोनोरमा मिहात हाइना तौखिबदो अदुगी मतांगदु मणिपुर चटके हाइन खंजरमबनी अदुबु कइनो तौबा इरांग याम कल्ली हाइबदगी दुम चटखिद्रे हजि फाव चटपा ngमद्रि अदुबु चिलनाव इचे चलिमा पाबुंग कया कया आई खंगनजबदि लेजै को सिनी मैम अदुबु इरमद मणिपुर ना वाना थोकपसिदा लेबा ngमजदे ngमजबा इना सुमतेंग तौजै मैम थागतचरी मणिपुर इरमदमदा नुंगसिबदो लाक्पो ओइसनु मैतै अमसुंग मैतै पांगलगी मरक्ता नुंगसिबदो नुंगसिबा पामजबा इंगथबा पामजबा चुम्बा मरी कन करिनो हाइबा खंगबसिंगना अखोइगी नुंगसिबरोमदा चंगमिनसी अदुगा मैम अखोइगी मैतै पांगलगी पाबुंग हाइजबदाइको पाबुंग अमना महाकना हाइबिरकपा वाहै अमको याम नुंगसिबा अदि सिसिजो अइ मैमदा यंगनजरके
mayam ko asigumba mioi sing asinani ngaktuna thamgadori base asaubudi yam asau bai base mayam asau bai base fatte Bible na saw adubu pap tawgunu ne khoina shawring ida numit tahanganu diabol ta su khudong chaba piganu maram di haiba diabol aduna ngangliba nongsha amagumna kanagumba mabu yorsinaba ngaiduna lei habidi asawbase ama mangjabani ba mayam ko asawbase mangjabani asawdagi punamak jum kang khong chairiba khainariba mate manau khainariba punamak asawdagi lai maram di Bible na kari hairi mahakti ahobudagi mihat poirami mangonda nung siba leitaba maramna mahakna achumba lepa ngamde maramdi mahak mihatpani medugi mapane hai mayam aduna Bible na saw adubu pap tawgunu haise miyoibada asawbase lakanu haibadi yaroi lakaniba adubu asawbaduna ngamhanganu haibani mayam control tawhanganu haibani asawbaduna saw adubu pap tawganu asawbaduna dum khangma ngamdana dum makoina thamjan leiraga aina laman khumadi pap tawre mingonda phuradi migi mamitagi mapi tahaladi pap tawre migi thamoi nana bangangadi pap tawre aduga mi hatpasidi Bible na sugya yadabane Old Testament su New Testament su mi hatpadudi shona kokpi bangamdaba pap tareba saw adubu pap tawganu nikone shawring ida numit tahanganu diabol su khudong chaba piganu maramdi hairiba diabol aduna ngangliba nongsha amagumna mayam ngangliba nongsha amagumna kanagumba mabu yorsinnaba ngairaga lei hai Jesu na laga hairiba aina nikhoida yathang amakak piri anoba yathang amakak piri madudi nikhoi amaga nungsinau nikhoi amaga nungsinarabadi misingna nikhoi aigi sebokni haiba khangani hai nungsinarabadi nungsinadrabadi aigi sebok nate Pastor Puramba adubu Jesu Christa na kanbirakpa Jesu Christa se kanano haina khangjaba macha amo ina phungdokchabani dharma punamakpu respect tawjari aduna dharma gi achumba do aikhoina illaga chatminasi dharma amatana mi halu haide dharma amatana mi gi mangnaba taw haide dharma amatana mi magi nupi angangda otlu hatlu haide dana adubu ngasidi unareba aduna dharma na aina aigi dharma fai ena hairaga dharma na yadaba ngata aina tawragdi aigi dharma duna ingonda soidana wailakani maramdi dharma haibase achumba dune achumba yadragadi achum mapuna wailakani bako thagachari taminasi aduga share tawbiramu comment tawbiramu ma'am praise the Lord Jesu Christa na tabikraba pumnamakpu loina bipo oisanu sokpibo oisanu amen Laipak miyamda karigumba wahi amani tang thamjagya eikhoi social media sida Manipur macha koi pangal haiba tare ai samakchu pangalni masina mobile sida paisa talibni hairaga eikhoi gi khongkop utpagumba mingonda khongpa kaubagi mongdo thagatpagumba adegi mingonda hairoidaba mayam haibagumba adudagi amana amukka eikhoi koi langdi phajana khakchillaga eikhoi aidi Manipur Meitei ningon macha natte Meitei ningon macha di hana sikhrabani adu ta sikhrabadi sikhibisingduna poambadi karawaida leidi sakthu nang ngangi do waro Meitei ningon singduna panganga yum panaraga pokhiba macha singdo karawaida lehuri kyaba sakthu nang asman dai tara ibraba wathi warem nganganoba taning dewa adu maina tawraga nungsi chanana leidiba mayamse amaga hujik imanabu oiduna leidiba mayamse muchuk leiraga wathi warem degi thinare eba noigumba thokpase yongpung mali noigumna social media da thoga kana sakpaje na thoibra natraga kadi halat thoibno karai degi no mathong maram khangdaba mayamom thoga napa nama singdu phi thoktoga puthoone sakhthu sing kaiba khangdro yamna leiri angan gi soiba eikhoi ngangning da leirambani adubu hojik mathang ngang thrakani ubada yamna tale midnight kari no nokoina leipak kaina badum silliba sibo asuk yamna phajakraba ngasi eikhoi Meitei ningon gi machani karam maina lakhi Manipur da pangan singchina lakhi ba gi history leiriba Manipur sta khunda leita adana leikhiba Meitei ningon singduna puamba
मचा नत्रसु मसूदी ओइरेदना अखोइसे हा मसूदुना पोम मसू सुरोन तारे नत्रो अद पांगल लोइना लेबनी पांगन कौबियु मुस्मान कौबियु उइथु नगोइ बसमान दे तारे इब्रो मतुंग ngara watung wanga kanu thagala kanu yengning de rukachai na saksing do